अहानबदे यमना मरु एबा अपडेट खरा थमजगे यूकेले ना डिप्यूटी सीएम नेमचा किबगेन अमसुंग एमएलए खौते अमदि ngurshalong gi फेब्रुवारी 10 फावबगे मनोंग दे रिजाइन तौनब खंगनख्रे एजेंसी पाउगे एजेंसी अमा ओइरिबा दि नॉर्थ ईस्ट पोस्ट ना तौरक रिपोर्ट अमदि यूनाइटेड कुकी लिबरेशन आर्मी यूकेले ना डिप्यूटी चीफ मिनिस्टर ओइरिबा निमसा किबगेन याउना सिटिंग एमएलए अहुम दाकन बो अफम फंगदोरक पगल लोइन थासी 10 फावबगे मनोंग द मखोय मखोय गी फमसिंग दि रिजाइन तौनब खंगलगले हाइरि एजेंसी असि की पाउना हाई यूकेले ना मसिगी सेंट्रल कमिटी की वरोल नि हाइदुन थोलखिबा चेरोल अमदा मणिपुरी लेंगाक ना कुकी जोमियम के अपामबगी मयुक्ता थबक तौरे हाइदुन सो अनुबा लेंगाक ता मराल सेरपगा लोइना लहलुब असिना डिप्यूटी चीफ मिनिस्टर ओइरिबि नेमसा किबगेन अमसुंग एमएलए एलएम खौते अमदि ngurshalong सनातेबु कुकी जो कॉन्स्टिट्यूशनसी की मिहुत ओइबगी मथकता स्टेट लेंगाक खुसम नै हाइना मराल सिरकले हरि लालहौलुप असिना फाइनल वार्निंग नि हाइदुना फोंदोकलमदुना मखोय अहुमना थासी 10 फावबगी मनुंगदा मखोयगी फमसिंगदगी रिजाइन तौगदबनि हाइनासु फोंदोरकले हाइरि करिगुम्बा वाफम असे थबक तो अनथोक्त्रबदि मखोयबु मियामगी येकनबसिंगनि अमसुंग लौतुनबसिंगनि हाइने लौबगा लोइना कैपिटल पनिशमेंट यावना अहकप सेरक पिगनि हाइनासु फोंदोरकले हाइरि सेरुला सिनेमा खाताना फोंदोरकपदा वाफम असे ऑर्गेनाइजेशन नत्रगना लनाय मियोइना खुद थिंजेनबगी हक लेते वाफम असे मायोक्ता लेगलप पासिंगी मथकता कनबा थबक पाइखटकनी हाइरकपगा लोइना हौजिक लैरिबा लेंगाक असिदा कुकी जोगी मियामना थाजबा लेते हाइबगा लोइना इंडियन कॉन्स्टिट्यूशन की मखादा स्टेट असिदा सेमलकपा लेंगाक यानिंगदे हाइनासु फोंदोरकले लितान द कंदुक मसेन ऑनसिन दुना खुद थोकनख्रे पुलिस पर्सनल मरी अमसुंग मिसम अहुम सोकले उखरुल की डिस्ट्रिक्ट मजिस्ट्रेट नंगरांग नुमदांग पुंग 3 तगी मतम कक्तना कर्फ्यू की अथिंग बथमख्रे ngarang numdang pung talarom tarakpada ukrul district manung chaliba litan police station da kon mafam amada kuki jogi mioi kharna torch light kapsilaki haiduna tangkhul gi mioi ama kuki naha ahum na yamna thina phurak padagi soktuna ying pobi primary health center da khatuna lekana khraba matung ngasi su nungthil dagi hauroduna numidang phawbada phuruk ani gi marak khut thokna फुनारकपदगी पुलिसना लाक्सिनदुना खमदोंना होनाबदा लितान पीएस की पर्सनल मरी सोगले अमसुंग कंगलुप अमगी मियै अहुम सु सोक्तुना लाइकन नखरे ngrangi थौदोक असदा थोख्रबो मातुंग फुरुक अनिमकी लुचिंगबसिंग अमसुंग सीएसओ सिंगी मरकते यासिनबा पुरकनबा दमकता ngasi nungtin punna फामिन अदुनु वरी सानखि अदुबु वरी सानबदु तलाइखाइ ताना यासिनबा पुरकत्रिङै चेरकता मनाक नकना लैबा सिंगदगी नोंमै मरु खरा कापथोरकपदगी नकल अनिगी मरकता ngrangi मतौगुमना अमुक हन्ना ऑनसिनदुना खुद थोकनारकपनी हाइरि अदुम ओइनमक थोखनिंगदबा थौदोक असि मखाताना थोरकपदगी आईजीपी रेंज 3 डीआईजी निंगसेम बसुंग अमसुंग उखरुल डिस्ट्रिक्ट पुलिस की एसपी यावना मफम असिदा संगसिलक्तुना अमुक हन्ना मियाम गलोइना मिफम पांगतोकी अदुम ओइनमक नकल अनि की मरकता यासिनबा पुरकवा ngamkide थौदोक असि की मतंगदा पाउसेस उखरुल डिस्ट्रिक्ट पुलिस की कंट्रोल रूम दा ngasi numitang pung 8 तारकपदा टेलीफोन तौदुना हंगलुबदा मियै खरदि नुंगना पानबदगी सोकले हाइबगी पाउदि फंगले अदुम ओइनमक सबसाबा रिपोर्ट फंगद्रे हेरकी पुलिस कंट्रोल रूम दगी अकुपा मरोन फंगबा ngamdabadagi पाउसेस ने उखरुल डिस्ट्रिक्ट पुलिस की एसपी दंगासी numitang pung 8 मिनट 8 तारकपदा टेलीफोन तौकी अदुम ओइनमक एसपी की माइकैदगी टेलीफोन पाइखला की दे सैरकसिदा उखरुल की डिस्ट्रिक्ट मजिस्ट्रेट आशीष दास ना ngasi numitang pung 3 तगी हौरदुना लितान की मफम पुमनमकता PNS 2023 की सेक्शन 163 की सबसेक्शन 1 की मखादा कर्फ्यू अथिंग बथम ले हाइरि अथिंग बसी मखाता अब ऑर्डर अमा थोक्त्रि फाव चनगनी अथिंग बसी थमलिंगै की मनुंग लितान की मियोय अमतना मसा मसा की युमदगी मपान थोरकवा अमसुंग मखल अमतगी लॉ एंड ऑर्डर कहनगदब थबक सिंग चथरकवा यारोय हाइरि पोपी पांबी सिंग यांथखरे पुलिस कंट्रोल रूम नंगासी थोरकवा चेरोल अमदंगासी सिक्योरिटी पोस्ट न कंगसु पीएस न कोलिबा ओलमुन सोंगलुंग अमसुंग लांगजुन की एकर कुनग तरे चावम फम द थरंबा पोपी पांबी सिंग यांथखरे अदुगा मफम अदुदा लैरंबा थुम बोरा हुम हार बोरा मंगासु मंगन की पगलोइना कैनवो बाइक टू व्हीलर अमसु फगलकले हाइरि पुलिस कंट्रोल रूम दगी ngasi थोरखिबा चेरोल अमदा ngasi सिक्योरिटी फोर्स न टेक्नोपल पीएस न कोनबा मोलनोम मोलनाय खुल अमसुंग अकोइबदा लैबा मफम सिंगदगी AK राइफल अमा पिस्तोल अमा इम्प्रोवाइज मोर्टार अनि सिंगल बेरेन अमा लाइंग इम्प्रोवाइज मोर्टार बॉम्ब अनि 7.62 mm की मरुदरा IED तारा कमरी अमसुंग IED की वायरसिंग फंगले हाइरि अदुम ओइनमक IED तारा कमरी अमसुंग IED की वायरसिंग अदुगी लैरम मफम मी सुखंदना पखाय हनख्रे हाइरि मणिपुर की लान की वरोइसन पुरक्तबदगी मिजोराम द लैबा मितै सिंग सुसैथें फंगली इम्फाल अमसुंग आइजोल की मरक्ता डायरेक्ट फ्लाइट लैतबदगी मिजोराम द लैबा मितै लिसिंग अनि हेन अवाब मयुकनरे अथुबा मतमदा मणिपुर लेंगांग सिविल एविएशन मिनिस्ट्री द तक्सिन दुना महौसागुमना डायरेक्ट फ्लाइट लहनबियु हाइना मिजोराम द लैबा मितै सिंग न पोंदोरकली मथोंग खंगदम कुकी जोगी मियोय खरना मणिपुर दगी मखोइने लेजिस्लेचर की पावर याव यूनियन टेरिटोरी सेपरेट एडमिनिस्ट्रेशन लवगनि हाइदुना मे 2023 दगी मितै द अतमना ऑनसिन दना सथरगलिबा लान असिगी वरोइसन हजिक सही अहुम फाजिलकदरब फावबदा मणिपुरी अमसुंग इंडिया लेंगांग वरोइसन पुरक्तबदगी मसिगी सैथेंग नंगलिबा मियोय सिंगी मनुंगदा मरमदा मणिपुर द मितै सिंग खक्तना तना मिजोराम लेंगा की मखादा तोंगान तोंगान ब थबुक तौदना लैबा अमसुंग अतै सिनफम पांगदुना
ꯂꯩꯕ ꯃꯤꯇꯩꯁꯤꯡꯁꯨ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯁꯥꯝ ꯅꯥꯒꯥꯂꯦꯟ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯗꯤ ꯃꯦꯘꯥꯂꯌꯥꯅꯆꯤꯡꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯃꯤꯇꯩ ꯃꯆꯥ ꯀꯌꯥ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯄꯗꯒꯤ ꯃꯊꯛꯇ ꯊꯑꯣꯏꯅ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝ ꯄꯥꯏꯗꯨꯅ ꯂꯩꯔꯛꯄ ꯃꯤꯇꯩꯁꯤꯡ ꯌꯥꯎꯔꯤꯕꯅꯤ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯖꯣꯔꯥꯝꯗꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯥꯏꯟꯒꯤ ꯑꯣꯏꯅ ꯃꯤꯇꯩ ꯃꯆꯥ 2,000ꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯕꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯍꯧꯁꯥꯒꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯗꯨꯅ ꯂꯩꯔꯤꯉꯩ ꯆꯔꯛꯇ ꯃꯤꯖꯣꯔꯥꯝꯒꯤ ꯂꯦꯡꯄꯨꯏ ꯑꯦꯌꯔꯄꯣꯔꯠꯀ ꯍꯛꯊꯦꯡꯅꯅ ꯁꯝꯅꯔꯝꯕ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯀꯤ ꯃꯔꯛꯇ ꯗꯥꯏꯔꯦꯛ ꯐ꯭ꯂꯥꯏꯠ ꯂꯩꯔꯝꯂꯕꯁꯨ ꯃꯃꯥꯡ ꯆꯍꯤ 2025ꯒꯤ ꯑꯣꯛꯇꯣꯕꯔ 18ꯒꯤ ꯃꯇꯨꯡꯗꯒꯤ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯗꯥꯏꯔꯦꯛ ꯐ꯭ꯂꯥꯏꯠ ꯂꯩꯇꯕꯗꯒꯤ ꯃꯤꯖꯣꯔꯥꯝꯗ ꯂꯩꯕ ꯃꯤꯇꯩꯁꯤꯡ ꯃꯔꯝꯗ ꯃꯅꯤꯄꯨꯔꯗ ꯍꯟꯅꯤꯡꯂꯛꯄ ꯑꯃꯁꯨꯡ ꯑꯇꯩ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤꯗꯃꯛꯇ ꯂꯥꯛꯀꯗꯕ ꯂꯩꯔꯕꯁꯨ ꯂꯥꯛꯄ ꯉꯝꯗꯅ ꯂꯩꯔꯦ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯃꯥꯌꯣꯛꯅꯔꯛꯂꯕ ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛꯀ ꯑꯦꯗꯨꯀꯦꯁꯟ ꯂꯣꯏꯁꯪꯒꯤ ꯃꯈꯥꯗ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯆꯍꯤ 19 ꯍꯦꯟꯅ ꯂꯩꯔꯛꯂꯤꯕ ꯃꯤꯇꯩ ꯑꯃꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯂꯥꯟ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯏꯝꯐꯥꯜꯗꯒꯤ ꯃꯤꯖꯣꯔꯥꯝ ꯐꯥꯎꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯐꯥꯎꯔꯒ ꯇꯨꯏꯕꯥꯏ ꯔꯣꯗꯇ ꯆꯠꯂꯝꯃꯤ ꯂꯝꯕꯤ ꯑꯁꯤꯒꯤ ꯑꯁꯥꯡꯕꯁꯨ ꯀꯤꯂꯣꯃꯤꯇꯔ 300 ꯂꯣꯝꯗꯅꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯇ꯭ꯔꯒꯅ ꯏꯝꯐꯥꯜꯒꯤ ꯖꯤꯔꯤꯕꯥꯝ ꯐꯥꯎꯕ ꯆꯠꯂꯒꯅ ꯑꯁꯥꯝ ꯂꯥꯟꯁꯤꯟꯗꯨꯅ ꯁꯤꯜꯆꯔ ꯌꯧꯔꯒ ꯁꯤꯜꯆꯔꯗꯒꯤ ꯃꯤꯖꯣꯔꯥꯝ ꯐꯥꯎꯕ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯍꯧꯁꯥꯒꯨꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯐꯪꯂꯛꯇꯕ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯂꯦ ꯐꯤꯚꯝ ꯑꯁꯤ ꯃꯥꯌꯣꯛꯅꯔꯕꯁꯨ ꯏꯌꯔ ꯑꯦꯌꯔꯂꯥꯏꯟꯁ ꯀꯧꯕ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠꯁꯤꯡ ꯏꯝꯐꯥꯜꯗꯒꯤ ꯃꯤꯖꯣꯔꯥꯝ ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯗꯥꯏꯔꯦꯛ ꯁꯔꯚꯤꯁ ꯇꯧꯔꯤꯉꯩ ꯃꯇꯝꯗꯗꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯃꯃꯜꯁꯨ ꯌꯥꯝꯅ ꯍꯣꯡꯕꯅꯤꯅ ꯃꯊꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯝꯗꯦ ꯑꯊꯨ ꯑꯀꯥꯏꯒꯤ ꯑꯣꯏꯅ ꯈꯨꯗꯛꯇ ꯇꯤꯀꯦꯠ ꯀꯛꯄꯗ ꯌꯥꯝꯂꯕꯗ ꯂꯨꯄꯥ 1,000 ꯍꯦꯟꯗꯣꯛꯅ ꯀꯣꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠ ꯁꯔꯚꯤꯁ ꯂꯦꯞꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯤꯖꯣꯔꯥꯝꯗꯒꯤ ꯃꯅꯤꯄꯨꯔ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯀꯣꯜꯀꯇꯥ ꯐꯥꯎꯔꯒ ꯂꯥꯛꯀꯗꯕꯅ ꯇꯤꯀꯦꯠꯀꯤ ꯃꯃꯜ ꯂꯨꯄꯥ 19,000 ꯐꯥꯎꯕ ꯌꯧꯔꯦ ꯍꯥꯏꯔꯤꯕ ꯇꯤꯀꯦꯠꯀꯤ ꯃꯃꯜ ꯑꯁꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯊꯪ ꯊꯥꯒꯤ ꯃꯥꯔꯆ ꯐꯥꯎꯕꯗꯒꯤꯅꯤ ꯏꯝꯐꯥꯜꯗꯒꯤꯅ ꯁꯤꯜꯆꯔ ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯐ꯭ꯂꯥꯏꯠ ꯁꯔꯚꯤꯁꯁꯨ ꯂꯩꯈꯤꯗꯕꯗꯒꯤ ꯇꯉꯥꯏꯐꯗꯅ ꯃꯤꯖꯣꯔꯥꯝꯗꯒꯤ ꯀꯣꯜꯀꯇꯥ ꯐꯥꯎꯔꯒ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠ ꯇꯝꯅ ꯂꯥꯛꯄꯒꯤ ꯐꯤꯚꯝ ꯂꯩꯔꯛꯄꯗꯒꯤ ꯃꯤꯖꯣꯔꯥꯝꯗ ꯂꯩꯕ ꯃꯤꯇꯩꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯗꯤꯁꯇ꯭ꯔꯤꯛ 13 ꯈꯛꯇ ꯑꯃꯒꯤ ꯃꯔꯛꯇ ꯃꯁꯤꯡ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤ ꯃꯤꯖꯣꯔꯥꯝꯒꯤ ꯀꯣꯅꯨꯡ ꯑꯥꯏꯖꯣꯜꯗꯅ ꯃꯤꯇꯩ 1,500 ꯔꯣꯝ ꯂꯩꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯤ ꯑꯗꯨꯕꯨ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒ ꯇꯥꯏꯅꯕ ꯆꯝꯐꯥꯏꯗ 50 ꯀꯣꯜꯁꯤꯞꯇ 50 ꯂꯦꯡꯂꯥꯏꯗ 130 ꯂꯨꯡꯂꯩꯗ 150 ꯃꯃꯤꯠꯇ 10 ꯁꯩꯇ꯭ꯋꯥꯜꯗ 15 ꯁꯤꯌꯥꯗ 50 ꯁꯣꯔꯁꯤꯞꯇ 90ꯅꯆꯤꯡꯕ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯇꯩ 2,150ꯒꯤ ꯃꯊꯛꯇ ꯂꯩꯔꯤ ꯃꯤꯇꯩꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯖꯣꯔꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯁꯁꯤꯡ ꯄꯥꯏꯗꯨꯅ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯤ ꯀꯣꯂꯦꯖ ꯍꯥꯏ ꯁ꯭ꯀꯨꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯂꯤꯃꯦꯟꯇꯔꯤ ꯁ꯭ꯀꯨꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗꯤ ꯚꯦꯇꯔꯤꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯊꯕꯛ ꯇꯧꯕꯁꯨ ꯌꯥꯎꯔꯤ ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯗ꯭ꯔꯕꯁꯨ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯑꯃꯁꯨꯡ ꯀꯩꯊꯦꯜꯅꯆꯤꯡꯕ ꯉꯥꯔꯤꯅꯆꯤꯡꯕ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯌꯣꯟꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯩ ꯒꯥꯔꯤ ꯋꯥꯔꯛꯁꯣꯞꯁꯤꯡꯗ ꯃꯦꯀꯥꯅꯤꯛ ꯑꯣꯏꯅ ꯂꯩꯕ ꯌꯥꯎꯔꯤ ꯑꯃꯁꯨꯡ ꯐꯨꯔꯤꯠ ꯇꯨꯕꯒꯤ ꯁꯤꯟꯐꯝꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯉꯥꯏꯐꯗꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯁꯤꯜꯆꯔꯗꯒꯤ ꯖꯤꯔꯤꯕꯥꯝ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗꯁꯨ ꯍꯥꯏꯋꯦꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯒꯗꯕꯅ ꯇꯉꯥꯏꯐꯗꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗꯁꯨ ꯗꯥꯏꯔꯦꯛ ꯐ꯭ꯂꯥꯏꯠ ꯂꯩꯇꯕꯅ ꯀꯣꯜꯀꯇꯥ ꯐꯥꯎꯔꯒ ꯂꯥꯛꯅꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯊꯪ ꯊꯥꯒꯤ 15ꯗꯒꯤꯗꯤ ꯍꯥꯟꯅ ꯁꯔꯚꯤꯁ ꯇꯧꯔꯝꯕ ꯏꯌꯔ ꯑꯦꯌꯔꯂꯥꯏꯟꯁꯀꯤ ꯐ꯭ꯂꯥꯏꯠꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯇꯥꯔꯦ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯤ ꯂꯩꯉꯥꯛꯅ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡ ꯌꯦꯡꯕꯤꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯇꯛꯁꯤꯟꯕꯤꯗꯨꯅ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯔꯛꯇ ꯗꯥꯏꯔꯦꯛ ꯐ꯭ꯂꯥꯏꯠ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛꯀꯤ ꯃꯤꯠꯌꯦꯡ ꯆꯪꯁꯤꯜꯂꯛꯂꯤ ꯗꯦꯜꯂꯤ ꯐ꯭ꯂꯥꯏꯑꯣꯚꯔꯒꯤ ꯃꯊꯛꯇ ꯀꯥꯔ ꯑꯃꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ 3 ꯐꯪꯂꯦ ꯗꯦꯜꯂꯤꯗ ꯄꯤꯔꯒꯍꯔꯤ ꯐ꯭ꯂꯥꯏꯑꯣꯚꯔ ꯃꯊꯛꯇ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ खामदुना ꯂꯩꯕ कार ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯛꯆꯥꯡ 3 ꯐꯪꯂꯦ ꯃꯄꯨ ꯂꯩꯇꯕ कार ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯥꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯣꯜ ꯑꯃ ꯐꯪꯈꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯕꯗ ꯕꯥꯕꯣꯔꯥ कार ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 3 ꯐꯪꯈꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯆꯍꯤ 62 ꯁꯨꯔꯕ ꯔꯟꯗꯤꯞ ꯆꯍꯤ 92 ꯁꯨꯔꯕ ꯁꯤꯕꯅꯔꯦꯁ ꯑꯃꯁꯨꯡ 90 ꯁꯨꯔꯕ ꯂꯛꯁꯃꯤꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯗ ꯁꯣꯛꯄꯒꯤ ꯈꯨꯗꯝꯁꯤꯡ ꯎꯕ ꯐꯪꯗꯦ ꯕꯤꯜꯗꯤꯡ ꯅꯤꯡꯈꯥꯏꯕꯗ ꯃꯤꯑꯣꯏ 2 ꯁꯤꯈ꯭ꯔꯦ ꯔꯥꯖꯁꯊꯥꯟꯒꯤ ꯀꯣꯇꯥꯗ ꯂꯩꯕ ꯃꯇꯣꯜ 3ꯒꯤ ꯕꯤꯜꯗꯤꯡ ꯃꯊꯥꯡꯖ ꯅꯨꯃꯤꯠꯇ ꯅꯤꯡꯈꯥꯏꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 2 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯇꯩ ꯀꯌꯥ ꯃꯔꯨꯝ ꯂꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯀꯤꯅꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃ ꯆꯂꯥꯏꯕ ꯇꯜꯋꯥꯟꯗꯤ ꯑꯦꯔꯤꯌꯥꯗ ꯊꯣꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 2 ꯁꯤꯈꯤꯕꯒꯤ ꯄꯥꯎ ꯂꯩꯔꯦ ꯃꯤꯑꯣꯏ 9 ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯅ ꯔꯥꯖꯁꯊꯥꯟꯒꯤ ꯃꯤꯅꯤꯁꯇꯔ ꯃꯗꯟ ꯗꯤꯜꯋꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯥꯎ ꯐꯪꯕꯒ ꯄꯨꯝꯅꯃꯛ ꯊꯨꯅꯃꯛ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯈ꯭ꯔꯦ ꯕꯤꯜꯗꯤꯡ ꯑꯗꯨ ꯅꯤꯡꯈꯥꯏꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯁꯇꯃꯔꯁꯤꯡ ꯑꯃꯁꯨꯡ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯂꯩꯈꯤ ꯍꯥꯏꯔꯤ ꯁꯦꯃꯤꯀꯟꯗꯛꯇꯔ ꯇ꯭ꯔꯦꯗ ꯗꯤꯐꯦꯟꯁꯅ ꯏꯟꯗꯤꯌꯥ ꯃꯂꯦꯁꯤꯌꯥ ꯃꯔꯤꯁꯤꯡ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯣꯏꯔꯒꯅꯤ ꯃꯥꯔꯆ 31 ꯐꯥꯎꯕꯗ ꯃꯥꯎꯏꯁꯤꯡꯗ ꯑꯔꯣꯏꯕ ꯈꯨꯠ ꯊꯥꯅꯕꯒꯤꯗꯃꯛꯇ ꯑꯃꯤꯠ ꯁꯥꯍ ꯕꯥꯏꯄꯨꯔꯗ ꯊꯨꯡꯂꯈ꯭ꯔꯦ ꯏꯟꯗꯤꯌꯥꯅ ꯐ꯭राꯟꯁꯇꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯀ꯭ꯔꯨꯏꯖ ꯃꯤꯁꯥꯏꯜ ꯂꯩꯅꯕꯒꯤ ꯑꯅꯧꯕ ꯌꯨꯔꯣ ꯕꯤꯂꯤꯌꯟ 100ꯒꯤ ꯗꯤꯜ ꯑꯃ ꯁꯍꯤ ꯇꯧꯅꯈ꯭ꯔꯦ ꯁꯥꯟꯅꯔꯣꯏ 38,000ꯒꯤ ꯗꯥꯏꯠ ꯑꯦꯗꯚꯥꯟꯁ
बगीदमक्ता बीजेपी की हरियाणा गवर्नमेंट AAP ना मराल सिखरे सुरजकुन फेयर स्विंग ट्रेजेडी अतई कन्नब पुंसी कथोकप पुलिसमेन स्टेट ओनर्स का लोइना अरोइबा मथौ मंगम पांगथोखरे हरी वीडियो सिंग बीबगीदमक्ता मयाम पुंगनांगपो अमुक हन्ना थगतचरी अनोब अपडेट कीदमक्ता चैनल असिबो सब्सक्राइब तबिरमु थैंक यू सो मच।